ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯐꯥꯎꯕ ꯆꯍꯤ 5 ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯆꯍꯤ 25-26ꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯃꯅꯦꯝꯅ ꯀꯦꯔꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯃꯧ ꯁꯅꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯦꯔꯤꯕꯅꯤ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅ ꯌꯦꯡꯕꯤꯅꯤꯅ ꯀꯦꯔꯤꯕꯅꯣ ꯈꯪꯗꯦꯕ, ꯌꯣꯡ ꯍꯅꯨꯕꯤꯗ ꯀꯦꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯊꯝꯕꯥꯜ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯁꯅꯥ, ꯏꯃꯥꯗ ꯑꯃꯨꯛꯇ ꯌꯦꯡꯂꯧꯅꯦ, ꯏꯃꯥꯅ ꯀꯦꯔꯤꯕꯁꯤꯕꯨ ꯌꯥꯝ ꯐꯖꯗ꯭ꯔꯕꯔꯣ? ꯍꯥ, ꯌꯦꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯏꯕ? ꯌꯥꯝ ꯐꯖꯩꯗ ꯏꯃꯥ, ꯌꯣꯡ ꯍꯅꯨꯕꯤꯒꯤ ꯃꯃꯥꯏꯗ ꯀꯦꯁꯤꯟꯕ ꯈꯔ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯀꯔꯤ, ꯑꯩꯕꯨ ꯌꯣꯡ ꯍꯅꯨꯕꯤꯅ ꯀꯦꯕ ꯃꯥꯜꯂꯤ ꯀꯥꯏꯅꯒ? ꯍꯩ, ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨꯔꯥ? ꯍꯥ, ꯊꯨꯒꯥꯏꯌꯨꯔꯣ? ꯀꯩꯅꯣ ꯏꯃꯥ, ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯜꯂꯦꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯁꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯥꯝ ꯐꯖꯔꯦꯍꯦ ꯅꯪꯗꯤ, ꯍꯥ, ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯏꯇꯣꯡ ꯍꯦꯛ ꯇꯣꯡꯉꯗꯅ ꯊꯔꯥꯏ ꯀꯣꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯒ ꯁꯨꯝꯗꯣꯛꯅꯖ ꯁꯥꯔꯤꯅꯦ꯫ ꯑꯣ ꯏꯃꯥꯗꯤꯅꯦ ꯈꯔꯁꯨ ꯂꯦꯝꯊꯣꯛꯄꯤꯔꯣ, ꯍꯧꯖꯤꯛꯄꯨ ꯍꯅꯨꯕꯤ ꯅꯪꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯨꯕꯨ ꯀꯩ ꯂꯦꯝꯖꯔꯤꯒꯦ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯡꯗꯤ ꯀꯦꯕ ꯃꯧꯕ ꯁꯤꯅꯤꯅꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯃꯀꯦ ꯁꯦꯝꯗꯅ ꯃꯅꯤꯡꯒꯤ ꯍꯅꯨꯕ ꯈꯝꯕ ꯍꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯑꯉꯥꯡꯕ ꯁꯛ, ꯃꯃꯤꯠꯇ ꯑꯃꯨꯕ ꯌꯦꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯥ, ꯀꯗꯥꯏꯗꯒꯤꯅꯣ ꯏꯁꯨ ꯇꯥꯗꯕꯤ ꯀꯛꯏ ꯊꯥꯡꯕꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯏꯗ꯫ ꯏꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ, ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯅꯣꯛꯄꯗꯅꯦ ꯃꯃꯥꯏꯁꯤꯗ ꯍꯌꯤꯡ ꯆꯞꯂꯕꯁꯤꯅ ꯀꯦꯔꯤꯅꯤ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯥꯒꯨꯝꯕ ꯍꯅꯨꯕꯅ ꯑꯣꯏꯔꯝꯅꯤ꯫ ꯀꯩꯊꯦꯜꯗꯅꯤ ꯊꯝꯕꯥꯜꯅ ꯀꯦꯊꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯆꯩꯁꯨꯅ ꯉꯥꯛꯂꯧ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯣꯝꯗꯣꯝ ꯆꯠꯆꯕ ꯉꯝꯗ꯭ꯔꯕ ꯏꯕꯣꯆꯧꯁꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯈꯨꯏꯊꯔꯕ ꯂꯩꯔꯥꯡ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯅꯪꯁꯤ ꯑꯣꯀꯥ ꯐꯖꯩꯍꯦ ꯑꯣꯏꯕ, ꯅꯪꯒꯤ ꯈꯨꯏꯇꯛ ꯇꯧꯕ ꯅꯃꯥꯏꯗꯨꯗ ꯀꯦꯕꯒꯤ ꯐꯖꯕ ꯃꯐꯖꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯅꯪ ꯎꯕꯗ ꯍꯅꯨꯕꯤꯅꯤꯒꯅꯦ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯍꯅꯨꯕꯤꯒ ꯑꯃꯨꯛ ꯑꯣꯏꯅꯤꯡꯂꯝꯒꯅꯤꯀꯣ ꯅꯪꯁꯤ ꯎꯕꯗ꯫ ꯑꯁ ꯇꯥꯏꯕꯣ ꯆꯧꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯑꯗꯣ ꯇꯥꯗ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯅꯝꯃꯗꯨꯅꯒ ꯈꯪꯂꯥꯛꯂꯕꯗꯤ ꯑꯃꯨꯛ ꯐꯨꯕꯤꯗꯅ ꯁꯂꯥꯛ ꯁꯥꯅꯤꯀꯣ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯐꯨꯔꯁꯨ ꯐꯖꯕꯤꯅ ꯁꯨꯝ ꯂꯥꯟꯈꯤꯅꯦ, ꯃꯗꯨꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯄꯣꯛꯄꯤꯗꯦ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯌꯥꯔꯤꯃꯨꯕꯤꯗꯣ ꯃꯗꯨꯃꯨꯛ ꯌꯦꯡꯅꯤꯡꯗꯕ ꯑꯅꯤ ꯁꯨꯗꯦ ꯁꯩꯇ꯫ ꯏꯁ, ꯍꯧꯖꯤꯛꯇꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯕ? ꯊꯥꯏꯅꯗꯤ ꯌꯥꯔꯤꯃꯨꯕꯤ ꯏꯅꯝꯃꯗꯨꯗ ꯉꯥꯎꯔꯒ ꯂꯩꯔꯝꯅꯤꯗꯣ꯫ ꯉꯥꯎꯗꯦꯗ ꯁꯩꯇ, ꯁꯩꯇꯅ ꯁꯥꯈꯤ, ꯁꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯃꯤꯅ ꯂꯧꯖꯔꯝꯕ ꯃꯃꯧꯅꯤ, ꯑꯩꯅ ꯂꯥꯏ ꯑꯗꯨꯝ ꯈꯣꯏꯔꯝꯕꯅꯤ꯫ ꯏꯃꯥ, ꯅꯪꯅ ꯁꯤꯈꯤꯕꯗ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯁꯦ ꯄꯨꯕꯤꯈꯣ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯇꯜꯂꯕ ꯈꯪꯗꯦ, ꯄꯨꯗꯅ ꯆꯠꯈꯤ ꯋꯥꯅꯤ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯁꯨ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯑꯗꯣ ꯈ꯭ꯋꯥꯡꯗꯨꯕꯨ ꯏꯌꯥ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯟꯊꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯈ꯭ꯋꯥꯡꯁꯤꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯥꯈꯪ ꯃꯆꯥꯅꯒ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏꯗ ꯊꯝꯕꯥꯜ꯫ ꯑꯩꯗꯤ ꯇꯥꯗꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯇꯥꯗ ꯅꯪꯁꯦ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯥꯒꯤꯒ ꯇꯧꯔꯝꯅꯤꯕꯣ꯫ ꯊꯥꯏꯅꯗꯒꯤ ꯀꯣꯛ ꯊꯦꯡꯅꯔꯝꯃꯗꯤ ꯍꯦꯛ ꯐꯒꯗꯧꯕ꯫ ꯑꯗꯨꯅꯤꯅꯦ, ꯊꯥꯏꯅ ꯀꯣꯛ ꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗ ꯂꯩꯔꯒꯗꯧꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯗꯕꯅꯤꯅ ꯌꯥꯔꯤꯃꯨꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯏꯅꯥꯛꯇ ꯂꯩꯔꯦꯗꯅ꯫ ꯀꯥꯟꯅꯗꯦ ꯁꯤ ꯇꯥꯗ, ꯁꯤ ꯉꯥꯁꯤꯡꯁꯦ ꯈꯔ ꯂꯩꯕꯤꯈꯣꯕ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯅꯣ ꯊꯝꯕꯥꯜ, ꯅꯪ ꯇꯥꯗꯁꯦ ꯉꯥ ꯆꯥꯛꯀꯁꯦ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦꯅꯦ꯫ ꯍꯣ ꯇꯥꯗ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯛꯇꯅꯅꯦ ꯄꯥꯡꯈꯟꯗ ꯈꯜꯂꯒ ꯍꯛꯆꯥꯡ ꯀꯟꯅ ꯀꯩꯁꯨ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯆꯤꯟꯖꯥꯛꯁꯨ ꯅꯍꯥꯒꯨꯝꯅ ꯈꯔ ꯆꯥꯕꯤꯌꯣ, ꯍꯛꯆꯥꯡ ꯀꯟꯅꯅꯕ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ, ꯑꯗꯣ ꯉꯥꯗꯣ ꯈꯔ ꯍꯦꯛ ꯄꯤꯔꯛꯑꯣ, ꯅꯪꯅ ꯌꯦꯡꯂꯒ ꯁꯦꯜꯕꯨꯗꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯝꯃꯅꯤꯗ꯫ ꯀꯩꯊꯦꯜꯁꯤꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯇꯥꯗꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯒꯗꯕ꯫ ꯁꯦꯜꯒꯁꯤꯅ ꯖꯣꯝ ꯖꯣꯝ, ꯑꯁ ꯈꯪꯗꯦꯗ, ꯅꯆꯜꯗꯤ ꯇꯥꯗꯣ ꯍꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯗꯣ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤꯀꯣ ꯊꯝꯕꯥꯜ꯫ ꯇꯥꯗꯁꯤꯃ
sibu wani na ikai sabana loiri ho hanu bao hei se isu leizare isu hei isu dudi mari manga bu leireda isa ningol gigo pibagi go yamandana mitta bu sangdore aduna mitka se launa panglaga leitrabni tada se nga haibado sida leire lupa kun khak hek piram kun na yaradrane ha kun tra pige nang tadana ne kun tra pige ngasi su ibosau ayuk nganna masa yam nana kereduna thuglei mamau nupiga masugana mangol nakal aduda phamduna charawali makubong na thuglakpadu ubada mamau nupi ayingbina masa nupi da hairaklammi masigi hanum base kaya da yenguni ke tharadan thuglei nupi unum satoi hoiramne base hanu thangsida khangidana magi thoibi tu napuna ne ada satli base uridana kaithel thuglibani nangi ngamok leibiu haidana inarusu chalo haugulo bua ipu kai sattuino aisu lake ei angang lakpa yaroi ipu thabam sattuini mi mu narugi isu leiram horene ipu na halakpada nangi ngamok leirake ko tali kaisu ai lakani imana ipu do kaithel sakani hai adugi ai ge pamba ngamok khanduini kaithel dagi nangi ngamok tu ipu soida leirake asang imot mot khai nang kamai lake harim tali ai di lakani ai sini Mosiki mama hingsa bisi masa hai sing bisi masini insili basa do ai rang bani ba masi chao bora masar su no yu ya dabi yangang bisi bo nang ima dai doke hai do ro salo tali horen hala ga hai doke hey aying bi angang sim ta kok silu long ne kai do rage basi na sa tu badu da matung ina ni saki bani kok pu biro kai do rage hey nan krabaina mot kraba ngang sibu karabaina purga statorino ha basina satlibodo aisu loina khangbasani angang se puning dabagi maramsu ho imau basi sia pakhang sa du nang sakhi dawre manang leng khol suramba laibi du mamong nupi ki wa du sem thorak lami aduga mapuroi babu yeng du na hairak lami ye yam na naga kedana satpi dawri ba ha hanu banang sia hanuraba sei su yaudri satpa ngamdrabani haibasia kaubirabaro masi thoknaba musigi thongda sapi chungman bisina silibani masi hey nupi taning de ko thabam thanga ting sakke to bisida ba ho nang na sakadari ba thabak to ai khangi ai loina khangbasa hanuba nangbu namai ga du ikai ba haibu masi am da phaudrabaro ha sei su sini kalakani ko na sak morom thiriba namong nupi siga jame mane chalo yengning dina sakto is aibu saisu na kani kai adudi nangi saisu do hauchi mungedana hey saisu singa tado ni tuba tar haiwani tado raga haiba turani wani dupi mulle khangbara khangbara nang ya nanga su tawri na pangal mata duga salo nangi satning phamda salo aying bina kalak hekpeli thoibiya changasila na pusa makong humpan mani makong ama nabok na munkre aduna chatpa ngamaroi kaya na phatrino masigi mani mamusi yango masi masak thiba manabagi matik mabuk phattaba sumana bane basi somdan thambal naibu lakpa ngairam kini aduga somdan aina khong tekbuk chap manabani tawrisa thambal ngasi su kaithel chatkadabagi keduna leiri manemna keriba khuke lake du ubada mamang nu pina magi nupa thawbada hairi tu haukremo nati hanurabi mana asuk yang keri besibu kari maram ginoba ai yam haina dai sini ko mina ngangnari bayam si tabada thonga wang lan phongam jatrabani ai di phana su halore bani karam haina ngangna du no khangdeda hanuro mana kasikta phawba wakhal tade aduni mana kaithel thokli base ngai yom sat panate ni irang tawbu chatli bani hanu thangsida kanana nu sini tawri banu khangdeba yare ai gori saki si haiduna thauba mamagi manakta thoklaktuna phamthai thambalna kaidawre sauba nang sida thoklaktuna amuk phamliba sina ha sel piyuga amuk haidawri baro nate deiba imagi nongdo khara halu haibani hanu thangadu phasu phajaroidabdo maduda du keri dubu ikaidabro natu na mu insinduna nganglakni bra nangi se ha aina keba sida nakhoina teina nauna asuk yang yengsiliba sibu karigino ha nangse aigi maoibagi imanina mina thina ngangnabdo ikoi kaiba adugini imai hekpema aibu kalakpa
ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯀꯩ ꯑꯣꯏꯗꯅ ꯀꯅꯥꯅ ꯀꯜꯂꯛꯇꯣꯏꯕ? ꯃꯤꯅ ꯃꯤꯠ ꯅꯥꯕꯒꯤꯅꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ. ꯏꯃꯥ, ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯅꯈꯣꯡꯒꯗꯣ ꯂꯣꯏ ꯀꯛꯊꯠꯂ ꯊꯝꯗꯧꯅꯤ ꯑꯩꯗꯤ. ꯃꯄꯥ ꯂꯧ ꯃꯆꯥꯅꯤꯅ ꯃꯃꯥ ꯑꯩꯒꯁꯦ ꯍꯥꯠꯂꯁꯨ ꯉꯝꯗꯧꯔꯤꯅꯦ ꯍꯥ? ꯁꯛꯇꯥꯗꯒꯤ ꯃꯆꯥꯁꯤꯗꯤ. ꯏꯃꯥꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩꯅ ꯉꯝꯗꯣꯏꯁꯦ. ꯍꯥꯏ, ꯏꯃꯥꯒꯤ ꯊꯧꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ. ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯂꯅꯨ. ꯁꯅꯥꯅ ꯀꯩꯒꯤ ꯇꯥꯅꯤꯡꯗ꯭ꯔꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯍꯅꯨꯕ ꯑꯃ ꯀꯣꯏ ꯍꯥꯏꯕꯁꯦ ꯃꯤꯅ ꯂꯣꯏ ꯍꯥꯏꯔꯛꯑꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪ? ꯍꯥꯏ, ꯃꯤꯅ ꯍꯥꯏꯖꯤꯜꯂꯒ ꯄꯪꯊꯥꯁꯨ ꯊꯥꯖꯔꯨꯅꯨꯀꯣ. ꯅꯣꯏꯁꯤꯃ ꯂꯥꯏꯃ ꯄꯪꯈ꯭ꯔꯦꯗꯀꯣ. ꯏꯃꯥꯅꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ. ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥ ꯅꯃꯧ ꯅꯁꯨꯒꯤ ꯈꯜꯂꯣ. ꯑꯣ, ꯈꯜꯂꯦ. ꯅꯣꯏꯒꯤꯗꯤ ꯍꯦꯛ ꯈꯟꯕꯗ ꯏꯁꯥꯒꯤ ꯐꯥꯎꯕ ꯈꯟꯕ ꯁꯪꯗ꯭ꯔꯦ ꯑꯩ. ꯌꯥꯝ ꯈꯜꯂꯝꯃꯅꯤ. ꯏꯃꯥꯒꯤ ꯍꯅꯨꯕ ꯈ꯭ꯋꯥꯡ ꯀꯣꯟꯕꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤ. ꯍꯥꯏ, ꯆꯤꯟꯊꯤꯕꯤ, ꯅꯪ ꯀꯩ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥ? ꯈꯪꯉꯤ ꯀꯩꯅꯣ, ꯀꯩꯒꯤ ꯈꯪꯗꯅꯤ? ꯑꯩꯁꯨ ꯍꯅꯨꯔꯕꯤ ꯈꯨꯏꯔꯕꯤ ꯏꯃꯥꯅꯅꯦ ꯆꯥꯛ ꯆꯥꯕꯗꯒ ꯂꯩꯁꯥꯕꯤ ꯃꯆꯥꯒꯨꯝꯅ ꯅꯣꯛꯐꯦꯠ ꯍꯣ ꯑꯍꯨꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠ ꯌꯥꯝ ꯅꯥꯏꯅꯦ. ꯑꯗꯨꯗꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯄꯩ ꯋꯥꯅꯤ ꯀꯩꯅꯣ. ꯍꯅꯨꯔꯕ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯄ ꯌꯥꯕ꯭ꯔꯣ? ꯅꯁꯨ ꯄꯣꯗꯅ ꯄꯝꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤꯒ ꯑꯃꯨꯛ ꯁꯥꯒꯠꯇꯅ. ꯍꯣ, ꯐꯅ ꯅꯍꯥ ꯁꯥꯔꯕꯁꯨꯅꯦ ꯆꯍꯤꯗꯣ ꯅꯝꯕꯣ ꯄꯣꯔꯦ. ꯀꯩꯁꯨ ꯅꯍꯥ ꯑꯣꯜꯂꯔꯣꯏ. ꯅꯣꯡꯃꯒꯤ ꯈꯨꯏꯖꯤꯜꯂꯛꯇꯧꯗꯅꯤ. ꯊꯧꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈ꯭ꯔꯣ. ꯆꯠ, ꯃꯆꯤꯟꯁꯦ ꯌꯥꯝ ꯊꯧꯏ. ꯍꯨꯏ ꯂꯣꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯏꯃꯨꯡꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ. ꯑꯩꯈꯣꯏꯗꯤ ꯆꯤꯟ ꯊꯧꯔꯁꯨ ꯑꯃꯣꯠꯄ ꯂꯝꯆꯠꯇꯤ ꯆꯠꯆꯗꯤꯌꯦ. ꯏꯃꯥꯗꯧꯅ ꯏꯃꯥꯅ ꯄꯥꯕꯁꯨ ꯉꯟꯇꯥꯅ ꯍꯥꯠꯇꯣꯛꯂꯒ ꯅꯨꯄꯥ ꯀꯣꯏ ꯂꯩꯕꯗꯣ. ꯍꯥꯏ, ꯅꯄꯥꯗꯨꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ. ꯀꯨꯝ ꯂꯩꯅꯥ ꯆꯨꯕ ꯁꯣꯟꯈ꯭ꯔ ꯃꯥꯅ ꯏꯔꯨꯖꯒꯦ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯍꯩꯖꯤꯜꯂꯨꯕꯅꯤ. ꯑꯗꯨꯗ ꯇꯤꯡꯈꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨ ꯏꯃꯥꯅ ꯍꯥꯠꯂꯤ ꯅꯠꯇ꯭ꯔꯣ? ꯁꯅꯥ, ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ. ꯏꯃꯥ, ꯑꯩꯗꯤ ꯑꯃꯨꯛ ꯈꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ. ꯏꯃꯥꯁꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯍꯤꯡꯁꯤꯃꯅꯦ ꯊꯣꯡꯒ꯭ꯔꯥ ꯃꯇꯣꯟꯗ ꯏꯁꯤꯡ ꯇꯤꯡꯒ ꯄꯨꯟꯗꯧꯅꯤꯀꯣ. ꯀꯥꯟꯅꯗꯦ. ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯆꯠꯍꯧꯕꯅ ꯐꯔꯅꯤ. ꯊꯝꯕꯥꯜꯗꯨ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯁꯥꯃꯨꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯊꯝꯕꯥꯜ ꯎꯕꯗ ꯁꯥꯃꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯍꯣ ꯁꯥꯃꯨ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ? ꯏꯇꯩꯃ, ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯗꯣ ꯏꯇꯩꯃꯕꯨ ꯀꯥꯏ ꯌꯧꯕꯤꯒꯗꯧꯅꯣ? ꯑꯩꯕꯨꯗꯤꯅꯦ ꯉꯥ ꯌꯣꯟꯕ ꯊꯣꯛꯂꯛꯂꯤꯕꯅꯤ ꯁꯥꯃꯨ. ꯅꯪꯁꯨ ꯅꯇꯩꯃꯅ ꯌꯣꯜꯂꯤꯕ ꯉꯥꯁꯦ ꯈꯔ ꯑꯝꯇ ꯂꯩꯔꯒ ꯃꯍꯥꯎ ꯌꯦꯡꯉꯨꯗꯅ. ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯩꯃ. ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤ ꯏꯇꯩꯃ ꯍꯣꯏꯒꯨꯝꯕꯤꯅꯕꯨ ꯊꯦꯡꯕ ꯄꯣꯠ ꯑꯣꯏꯔꯕ ꯄꯪꯐꯗ ꯐꯖꯩ, ꯄꯪꯍꯥꯎꯗ ꯍꯥꯎꯔꯤꯁꯤꯗ ꯂꯩꯔꯤ. ꯑꯗꯣ ꯅꯪꯁꯨ ꯑꯍꯜꯁꯨ ꯑꯣꯏꯁꯤꯟꯗꯦ. ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ. ꯁꯦꯜ ꯄꯥꯏꯔꯛꯄꯅꯔ ꯀꯩꯅꯣ ꯄꯨꯛꯇꯤ ꯈꯔ ꯀꯪꯊꯣꯛꯑꯦꯀꯣ. ꯏꯇꯩꯃꯁꯨ ꯐꯖꯕ ꯁꯨꯛꯍꯟ ꯍꯦꯛ ꯍꯟꯗꯦꯅꯦ. ꯏꯇꯩꯃꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯀꯦꯊꯕꯗꯨꯗꯤ ꯑꯎꯕ ꯈꯣꯏꯃꯨꯁꯤꯡꯅ ꯉꯥꯎꯗꯅꯤꯡꯉꯥꯏꯒꯤ ꯋꯥꯗꯤ ꯂꯩꯇꯦꯀꯣ. ꯑꯁꯦꯡꯕꯔꯅꯤ ꯁꯥꯃꯨ ꯅꯪꯕꯣ. ꯌꯥꯝ ꯍꯔꯥꯎꯔꯦꯗ ꯑꯩꯗꯤ. ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯐꯖꯕ꯭ꯔꯅꯦ? ꯐꯖꯩꯕ ꯏꯇꯩꯃ. ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯏꯇꯩꯃꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯍꯧꯗꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯆꯥꯛꯏꯁꯦ. ꯑꯗꯣ ꯊꯥꯏꯅꯗ ꯊꯦꯡꯅꯍꯧꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕ. ꯑꯗꯣ ꯏꯇꯩꯃ, ꯀꯩꯊꯦꯜꯁꯨ ꯌꯧꯔꯦ. ꯉꯥꯗꯣ ꯊꯥꯡꯗꯣꯛꯄꯤꯔꯣ. ꯌꯦꯡꯂꯁꯤꯗꯅ. ꯈ꯭ꯋꯥꯏ ꯑꯆꯧꯕ ꯍꯦꯛꯇ ꯈꯜꯂꯒ ꯂꯩꯈ꯭ꯔꯒꯗꯧꯅꯤ. ꯁꯦ ꯌꯦꯡꯉꯣ. ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯑꯆꯧꯕꯁꯤ ꯂꯩꯗꯅ ꯀꯅꯥꯅ ꯂꯩꯔꯨꯅꯤ? ꯁꯥꯃꯨꯗꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯕꯣꯆꯧꯗꯨ ꯀꯣꯂꯤ ꯑꯃꯨꯛ ꯂꯥꯛꯏ. ꯏꯕꯣꯆꯧ ꯂꯥꯛꯄ ꯎꯕꯗ ꯊꯝꯕꯥꯜꯒꯤ ꯅꯥꯀꯟꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯅ ꯉꯥꯡꯅꯩ. ꯍꯅꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯑꯦ. ꯃꯁꯤꯒꯤ ꯍꯅꯨ ꯂꯝꯆꯥꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ. ꯀꯔꯤꯕꯨ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯑꯃꯅ ꯑꯗꯨꯅꯦ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯒ ꯀꯣꯏꯈꯠꯂꯛꯂꯗꯅ. ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃ ꯈꯪꯗꯧꯅꯤ. ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟꯅ ꯅꯝꯃꯒꯅꯦ ꯍꯥꯠꯀꯗꯧꯅꯤ. ꯍꯩꯃꯥ, ꯀꯤꯔꯦꯗ ꯅꯪꯒꯤ ꯋꯥꯗꯨꯗꯤ. ꯑꯗꯣ ꯅꯨꯄꯤ ꯑꯁꯤꯁꯨꯅꯤ, ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯍꯅꯨꯕꯤ ꯃꯥꯅ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯃꯅ ꯃꯥꯗꯤ ꯑꯁꯤꯅ ꯆꯥꯔꯤꯕꯅꯤ. ꯊꯥꯏꯅꯗꯒꯤꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯂꯕꯅꯤ. ꯃꯥꯅ ꯂꯥꯡꯊꯥꯛ ꯇꯥꯛꯇꯨꯅ ꯐꯥꯗꯕ ꯅꯨꯄꯥꯕꯨ ꯏꯔꯩ ꯂꯩꯕ ꯅꯠꯇꯦꯗ. ꯍꯣꯏ, ꯊꯥꯏꯅ ꯑꯩꯈꯣꯏ ꯀꯨꯕꯣꯛꯀꯁꯨ ꯀꯣꯏꯅꯔꯝꯃꯤꯅ ꯍꯥꯏ. ꯏꯅꯦꯝꯕꯣꯛꯅ ꯆꯜꯂꯒ ꯃꯁꯝ ꯐꯣꯏꯔꯨꯕꯗꯒꯤ ꯇꯣꯛꯈ꯭ꯔꯤꯅꯦ ꯍꯥꯏ. ꯑꯃꯅ ꯍꯧꯖꯤꯛꯁꯨꯅꯦ ꯃꯌꯥꯝ ꯆꯪꯂꯒ ꯑꯃꯨꯛꯇꯪ
ꯀꯩꯅꯥ ꯀꯊꯣꯛꯄꯔꯥ ꯃꯁꯝ ꯑꯁꯤ ꯀꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯕꯗꯤ ꯍꯦꯛ ꯐꯔꯔꯣꯏ ꯃꯁꯨꯁꯨ ꯐꯅ ꯆꯥꯎꯔꯕꯅꯤ ꯃꯆꯥ ꯃꯃꯧꯅꯒ ꯑꯃꯠꯇ ꯉꯥꯡꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯆꯥ ꯃꯃꯧꯅꯒꯅꯦ ꯀꯩꯁꯨ ꯉꯥꯡꯂꯝꯃꯣꯏꯗ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯃꯤꯗꯕꯨ ꯉꯥꯡꯕ ꯍꯧꯅꯕꯔꯣ ꯉꯥꯡꯂꯕꯁꯨ ꯃꯋꯥꯒ ꯂꯧꯔꯝꯃꯣꯏꯌꯦ ꯀꯩꯁꯨ ꯊꯝꯕꯥꯜꯅ ꯇꯥꯗ ꯀꯩꯗꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯑꯩꯒꯁꯦ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤꯗꯅ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯑꯩꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯂꯨꯗ꯭ꯔꯕ ꯑꯗꯨꯅꯅꯤꯅꯦ ꯁꯨꯝ ꯏꯁꯣꯟ ꯁꯣꯟꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯊꯝꯕꯥꯜ ꯍꯩꯃ ꯅꯨꯡꯁꯤꯗꯀꯣ ꯇꯥꯗ ꯑꯗꯣ ꯍꯛꯆꯥꯡꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯕꯤꯗ꯭ꯔꯤꯕꯅꯣ ꯆꯥꯕ ꯊꯛꯄ ꯏꯌꯥ ꯌꯥꯗꯕꯗꯨꯗ ꯍꯛꯆꯥꯡꯁꯤ ꯁꯣꯟꯊꯕꯅꯤꯗ ꯁꯣꯜꯂꯤꯉꯩ ꯃꯊꯛꯇꯨꯗ ꯅꯅꯝ ꯃꯁꯛ ꯊꯤꯕꯤ ꯌꯥꯔꯤꯃꯨꯕꯤ ꯌꯥꯃꯥꯡꯂꯟꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯗꯨꯗꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯥꯕ ꯍꯦꯟꯖꯤꯜꯂꯤꯕꯅꯤꯅꯦ ꯇꯥꯗ ꯅꯪ ꯏꯅꯝꯃꯅꯒ ꯇꯥꯔꯗꯤꯅꯦ ꯅꯥꯕ ꯈꯔ ꯐꯔꯛꯄꯗꯨꯗ ꯆꯥꯛꯀ ꯑꯃꯨꯛ ꯄꯤꯖꯕꯤꯗꯗꯅ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯀꯗꯕꯅꯤꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅꯅꯦ ꯇꯥꯗꯕꯨ ꯑꯗꯨꯝ ꯂꯥꯟꯖꯈ꯭ꯔꯁꯅꯤ ꯉꯁꯤꯗꯤ ꯊꯝꯕꯥꯜꯒꯤ ꯉꯥ ꯌꯣꯟꯐꯝꯗ ꯏꯕꯣꯆꯧꯒꯤ ꯃꯍꯨꯠꯇ ꯏꯕꯣꯆꯧꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯗꯨ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯏꯅꯝꯃ ꯀꯩ ꯂꯩꯁꯤꯒꯦ ꯉꯥ ꯌꯦꯡꯒꯗ꯭ꯔꯥ ꯏꯕꯦꯝꯃ ꯀꯦꯊꯕꯤ ꯑꯩ ꯅꯪꯒꯤ ꯉꯥ ꯑꯄꯠ ꯑꯆꯥꯝꯁꯦ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯍꯥꯏꯕꯅꯦ ꯀꯦꯊꯕꯤ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯠ ꯂꯩꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗ ꯂꯦꯞꯄꯤꯔꯛꯀꯅꯨ ꯄꯣꯠ ꯁꯤꯠꯍꯜꯂꯤ ꯀꯔꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯅꯁꯝ ꯐꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯃꯅ ꯀꯔꯤꯒꯤ ꯑꯩꯕꯨꯗꯤ ꯁꯝ ꯐꯣꯏꯕꯤꯗꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯂꯦꯝꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒꯅꯦ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯒꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯁꯦ ꯏꯕꯣꯆꯧ ꯍꯥꯏꯕ ꯍꯅꯨꯕ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯟꯈꯤꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯏꯅꯥꯛꯇ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯁꯤꯀꯤ ꯄꯥꯏꯗꯕꯗꯨꯗꯒꯤꯕꯨ ꯑꯩꯅ ꯀꯔꯤ ꯆꯥꯗꯧꯔꯤꯒꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯆꯤꯟꯊꯤꯕꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯅꯪꯅ ꯏꯔꯥꯡꯒꯤ ꯂꯥꯡꯊꯥꯛꯇꯨꯅ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯕ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯁ꯭ꯋꯥꯏꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯇꯥꯕ ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯋꯥ ꯍꯅꯨꯕꯗꯣ ꯑꯣꯏꯅꯅꯦ ꯋꯥꯔꯛꯎ ꯆꯠꯂꯨ ꯍꯦ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯌꯣ ꯏꯁ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯁꯝꯒ ꯐꯣꯏꯔꯦꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯌꯣ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯑꯩꯅ ꯃꯨꯟꯕ꯭ꯔꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯁꯛꯊꯤꯕꯤ ꯌꯥꯃꯥꯡꯂꯟꯕꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯕ ꯍꯧꯔꯛꯑꯣ ꯅꯪ ꯁꯤꯒꯗꯕꯅꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯥꯏꯕꯤꯅ ꯈꯠꯅꯕꯒꯤ ꯄꯥꯎ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯆꯥ ꯃꯃꯧꯁꯨ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒ ꯈꯠꯅꯔꯤ ꯑꯁ ꯏꯃꯥꯒꯤ ꯊꯧꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯩꯒꯤ ꯇꯥꯅꯤꯡꯗꯕ ꯏꯃꯥꯅ ꯇꯧꯗꯅ ꯃꯤꯅ ꯍꯥꯏꯕ ꯌꯥꯕ ꯆꯠꯄ ꯐꯥꯎꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯕ ꯍꯅꯨꯕꯗꯨꯕꯨ ꯏꯃꯥꯅ ꯀꯣꯏꯒꯗ꯭ꯔꯅꯦ ꯅꯪꯕꯨ ꯊꯧꯕ ꯁꯅꯥꯅ ꯍꯅꯨꯕꯤ ꯈꯨꯏꯔꯕꯤ ꯃꯥꯅ ꯆꯠꯄ ꯉꯝꯗꯕ ꯍꯅꯨꯕ ꯀꯣꯏꯗꯅ ꯄꯥꯈꯪ ꯀꯣꯏꯒꯗ꯭ꯔꯣ ꯃꯥꯅ ꯃꯁꯦꯜ ꯀꯣꯏꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯕ ꯊꯧꯕꯅ ꯏꯃꯥ ꯑꯩꯕꯨ ꯃꯤꯍꯥꯠ ꯑꯣꯏꯍꯟꯒꯦ ꯈꯟꯒꯅꯨ ꯏꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯎ ꯁꯅꯥꯅ ꯍꯅꯨꯕꯤ ꯑꯣꯏꯔꯗꯤ ꯍꯅꯨꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯂꯩꯁꯥꯕꯤꯃꯨꯛ ꯁꯥꯕꯤꯔꯤꯅꯣ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯕꯖꯥꯠꯅꯤ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯦꯛ ꯀꯩꯊꯦꯜ ꯊꯣꯛꯂꯕ ꯑꯩꯅ ꯏꯃꯥꯁꯨ ꯊꯥꯡꯄꯥꯛꯅ ꯀꯛꯀꯅꯤ ꯏꯃꯥ ꯑꯩꯒꯤ ꯃꯤꯍꯨꯜꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯩꯊꯦꯜ ꯊꯣꯛꯇꯅ ꯀꯔꯝꯍꯥꯏꯅ ꯂꯩꯗꯣꯏꯅꯣ ꯌꯨꯝꯗ ꯂꯩꯅꯤꯡꯗꯅ ꯊꯣꯛꯂꯤꯕꯅꯤ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦꯁꯨ ꯌꯥꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥ ꯃꯃꯧꯅ ꯁꯥꯎꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜꯗꯨ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯀꯦꯕꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯀꯦꯔꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯅꯣꯡꯌꯥꯏ ꯀꯧꯕ ꯑꯍꯜ ꯑꯃ ꯍꯦꯛ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯒ ꯎꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯅꯣꯡꯌꯥꯏꯗꯨ ꯂꯥꯛꯏ ꯅꯣꯡꯌꯥꯏ ꯂꯥꯛꯄ ꯎꯕꯗ ꯊꯝꯕꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯂꯥꯛꯏ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯀꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯁꯦ ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯐꯨꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯕꯦꯝꯃ ꯅꯈꯣꯏ ꯏꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯈꯨꯔꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯦꯝꯗꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯅꯦ ꯏꯃꯥ ꯃꯤ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯍꯅꯨꯕ ꯃꯥꯅ
ꯃꯌꯨꯝꯗ ꯐꯝꯃꯒ ꯂꯩꯒꯤꯗꯦ ꯍꯥꯏꯗꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯀꯣꯏꯂꯥꯛ ꯂꯥꯗꯅ ꯍꯥ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣꯅꯦ ꯏꯇꯩꯃ ꯑꯩꯅꯤ ꯁꯨꯝ ꯏꯇꯩꯃꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯁꯦ ꯀꯔꯤ ꯊꯣꯛꯏꯅꯣ ꯍꯣ ꯃꯤꯠꯁꯤ ꯅꯥꯔꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯨꯅ ꯃꯁꯝ ꯑꯁꯦ ꯐꯣꯏꯅꯤꯀꯣ ꯃꯁꯦ ꯏꯇꯩꯃ ꯑꯉꯥꯡꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯗ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯖꯁꯅꯨꯗ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯊꯝꯕꯥꯜ ꯁꯤ ꯍꯥꯏꯔ ꯃꯇꯨꯡ ꯃꯈꯣꯜꯗꯨ ꯑꯃꯨꯛ ꯈꯔ ꯇꯞꯊꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯂꯥꯛꯏꯕꯣ ꯁꯨꯝ ꯂꯥꯛꯄꯔꯣ ꯏꯇꯩꯃ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯍꯥꯏꯗꯅ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯂꯩꯔꯝꯂꯕꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯕꯗꯅꯦ ꯉꯥꯡꯕꯒꯤ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯅ ꯂꯩꯔꯝꯃꯣꯏ ꯈꯟꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯗꯅ ꯑꯗꯣ ꯏꯇꯩꯃ ꯁꯦꯜ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯨꯖꯔꯛꯏ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯍꯩꯃ ꯅꯪꯅ ꯄꯨꯔꯛꯏꯕ ꯋꯥ ꯈꯪꯈ꯭ꯔꯦꯗꯀꯣ ꯅꯪꯁꯤ ꯍꯅꯨꯕꯣ ꯏꯇꯩꯃꯅ ꯁꯦꯜ ꯆꯤꯜꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥꯗꯣ ꯍꯨꯔꯥꯜꯂꯒ ꯀꯥꯏꯊꯣꯛꯂꯒ ꯍꯦꯛꯇ ꯊꯤꯜꯂꯛꯂꯕꯅꯤ ꯏꯆꯥ ꯅꯨꯄꯤꯒ ꯈꯪꯂꯕꯗꯤ ꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯃꯥ ꯂꯧꯗꯅ ꯃꯁꯤꯡꯗꯤ ꯀꯟꯈ꯭ꯔꯕ ꯑꯩꯒꯤꯁꯨꯅꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯃꯄꯥ ꯂꯧꯏ ꯀꯥꯟꯅꯕ ꯂꯧꯕ ꯍꯩꯇꯦ ꯃꯁꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯈꯔ ꯍꯩꯁꯤꯡꯅ ꯆꯠꯇꯕ ꯌꯥꯗꯦꯕ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯏꯇꯩꯃ ꯑꯩꯗꯤ ꯅꯪꯁꯤ ꯅꯣꯡꯃꯒꯤ ꯍꯦꯛ ꯎꯍꯧꯗ꯭ꯔꯕ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯃꯨꯛ ꯈꯟꯒꯠꯂꯛꯂꯕꯅꯤ ꯑꯩꯁꯦ ꯏꯇꯩꯃꯗ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯒ ꯀꯥꯏꯗꯅ ꯍꯦꯔ ꯅꯨꯡꯌꯥꯏ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯥꯡꯊꯦꯛ ꯉꯥꯡꯂꯗꯅ ꯑꯩꯒꯤ ꯐꯖꯕ ꯁꯛꯁꯤꯗ ꯅꯪꯅ ꯁꯥꯔ ꯅꯇꯣꯝꯇ ꯉꯥꯎꯖꯔꯛꯄ ꯅꯠꯇꯕ꯭ꯔꯥꯅꯦ ꯊꯝꯕꯥꯜ ꯉꯁꯤꯁꯨ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯔꯗꯨꯅ ꯃꯈꯣꯏ ꯈꯨꯜꯗ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯣꯠꯌꯦꯡ ꯊꯤꯟꯕ ꯂꯥꯛꯂꯤ ꯑꯃꯨꯝ ꯆꯥꯅ ꯊꯝꯕꯥꯜ ꯀꯩꯗꯧꯔꯦ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯌꯥꯎꯗꯕꯁꯤ ꯂꯨꯍꯣꯡꯕꯒꯗꯨ ꯃꯄꯨꯡ ꯍꯦꯛ ꯐꯥꯗꯕꯒꯨꯝ ꯇꯧꯏꯅꯦ ꯇꯥꯗ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯕ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯣꯠꯌꯦꯡ ꯊꯤꯜꯂꯨꯒꯦꯅ ꯂꯥꯛꯂꯕꯅꯤ ꯍꯩꯃ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕꯗꯨ ꯏꯆꯥꯅꯨꯄꯥ ꯏꯃꯧ ꯅꯨꯄꯤꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯅꯤꯅꯦ ꯏꯆꯜ ꯊꯝꯕꯥꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯁ ꯇꯥꯗꯅꯤ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯁꯨꯃꯥꯡꯁꯤꯗ ꯐꯝꯂꯒ ꯏꯆꯥ ꯏꯃꯧꯅꯒ ꯇꯥꯈ꯭ꯔꯕꯗꯤꯀꯣ ꯑꯁꯦꯡꯕꯅꯤꯅꯦ ꯑꯁ ꯅꯪꯅ ꯀꯦꯊꯔꯗꯅ ꯃꯟꯗꯣꯞ ꯃꯌꯥꯏꯗꯒ ꯁꯦꯜ ꯊꯥꯕ ꯆꯪꯂꯛꯄꯒꯤ ꯐꯖꯕ ꯃꯐꯖꯗꯨꯗꯤ ꯏꯁꯩ ꯁꯛꯄ ꯐꯥꯎꯕ ꯏꯁꯩ ꯂꯦꯞꯇꯨꯅ ꯅꯪ ꯌꯦꯡꯂꯨꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯨ ꯇꯥꯗ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯗꯣꯏꯅꯣ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯄꯥꯈꯪ ꯍꯟꯅꯨꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗꯒ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦꯗ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯗ ꯊꯝꯕꯥꯜ ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯕ ꯐꯥꯎꯕ ꯅꯪꯕꯨ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥꯗꯤ ꯃꯁꯤꯡ ꯊꯤꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯏꯃꯨꯡꯗ ꯑꯃꯨꯝꯆꯥꯒꯤ ꯅꯨꯄꯤ ꯚꯥꯅꯨꯁꯨ ꯇꯥꯔꯝꯃꯤ ꯚꯥꯅꯨ ꯁꯥꯎꯅꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯅꯪ ꯄꯣꯠ ꯌꯦꯡꯊꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯃꯨꯝꯆꯥꯅ ꯊꯝꯕꯥꯜꯁꯦ ꯄꯣꯠ ꯌꯦꯡꯕꯤꯕ ꯂꯥꯛꯂꯤꯃꯤꯅꯦ ꯀꯩꯅꯣ ꯑꯩꯅ ꯊꯝꯕꯥꯜꯗ ꯋꯥꯍꯪ ꯍꯪꯂꯒ ꯃꯈꯣꯏ ꯃꯄꯥꯅ ꯏꯄꯥ ꯄꯥꯈꯠꯄꯤꯔꯤꯕꯗꯨꯗ ꯀꯩꯁꯨ ꯄꯥꯈꯠꯇꯦꯗ ꯂꯩꯁꯦ ꯈꯔ ꯇꯠꯄ ꯑꯗꯨꯅꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯗꯁꯨ ꯇꯠꯇꯅ ꯉꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯠꯂꯤꯕ ꯏꯍꯦ ꯅꯨꯄꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯇꯅꯦ ꯁꯤ ꯊꯝꯕꯥꯜꯅ ꯄꯣꯠꯌꯦꯡ ꯊꯤꯟꯕ ꯂꯥꯛꯂꯤꯕꯁꯦ ꯀꯕꯣꯛꯀꯗꯣ ꯈꯔ ꯍꯥꯞꯈꯣꯅꯦ ꯀꯕꯣꯛ ꯍꯥꯞꯄꯔꯥ ꯈꯣꯟꯊꯤ ꯍꯥꯞꯄꯔꯥ ꯑꯃꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯁꯤꯅꯦ ꯍꯅꯨꯊꯪꯗ ꯌꯥꯝ ꯆꯣꯛꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯥꯡꯅ ꯂꯩꯕꯗꯨꯕꯣ ꯆꯪꯉꯨꯅꯦ ꯂꯧꯊꯣꯛꯂꯨꯔꯣ ꯊꯝꯕꯥꯜ ꯉꯥꯏꯍꯥꯛꯇꯪ ꯁꯥꯠꯂꯝꯈꯣꯀꯣ ꯏꯆꯦ ꯅꯪꯒꯤ ꯄꯨꯅꯅꯕ ꯀꯕꯣꯛ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯌꯥꯔꯅꯤ ꯏꯆꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯄꯣꯠꯌꯦꯡꯁꯨ ꯇꯥꯗꯗ ꯄꯤꯔꯝꯃꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯡꯋꯥ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯁꯤ ꯐꯥꯎꯕ ꯉꯥꯅꯨꯗꯧꯅ ꯅꯉꯛꯆꯝꯗꯣ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤꯕꯗꯨꯕꯣ ꯅꯨꯄꯤ ꯅꯪ ꯁꯤꯃ ꯈꯪꯄ꯭ꯔꯦ ꯈꯪꯉꯤꯍꯦ ꯑꯣꯏꯕ ꯁꯨꯝ ꯆꯠꯈꯤꯕꯁꯤꯗ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯕꯒꯤ ꯃꯇꯝꯂꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯦ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯨꯄꯤ ꯎꯕ ꯈꯨꯗꯤꯡ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕ ꯃꯃꯥ ꯅꯪꯕꯨ
ꯋꯥꯊꯤ ꯋꯥꯁꯣꯏ ꯈꯨꯝꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯈꯜꯂꯣ, ꯆꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦꯌꯦ ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯣꯡꯌꯥꯏ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯤ꯫ ꯏꯇꯩꯃ, ꯏꯇꯩꯃꯧ, ꯏꯇꯩꯃꯕꯨ ꯂꯩꯇ꯭ꯔꯣ? ꯂꯩꯌꯦ ꯂꯩꯌꯦ, ꯑꯩꯁꯦ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯉꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯅꯪ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦꯅ ꯆꯠꯇ꯭ꯔꯕ꯫ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯣꯔꯦꯟ ꯇꯨꯝꯕꯒ ꯌꯥꯗꯧ ꯃꯥꯟꯗꯕ꯫ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯕꯗ ꯊꯃꯣꯏꯒꯁꯦ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯏꯀꯣ꯫ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯂꯪꯀꯥꯔꯃꯟ ꯃꯥꯟꯕꯗꯨꯗꯤ ꯂꯩꯇ꯭ꯔꯥ? ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ, ꯍꯜꯂꯛꯈꯤꯔꯣꯏ꯫ ꯅꯍꯥꯟ ꯃꯈꯩ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯌꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯣ ꯏꯇꯩꯃ, ꯉꯁꯤꯒꯤꯗꯤ ꯏꯀꯦ ꯀꯦꯔꯝꯗꯦꯗ, ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯅ ꯀꯦꯗꯕꯁꯤꯗ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯦꯡꯅꯤꯡꯉꯛꯄ ꯄꯣꯛꯂꯛꯇꯕ ꯃꯥꯜꯂꯤꯗ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯩꯗꯤ ꯏꯇꯩꯃ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ, ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦꯗ꯫ ꯁꯅꯥꯅ, ꯇꯥꯔꯦꯗꯅ ꯅꯨꯄꯥ, ꯅꯪꯒꯤ ꯅꯃꯥꯁꯤꯒ ꯍꯅꯨꯕꯁꯤꯒꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ, ꯑꯁꯤ ꯅꯪ ꯂꯩꯇꯦꯅ ꯈꯜꯂꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯅꯪ ꯌꯥꯝ ꯊꯥꯖꯗꯕꯗꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯈꯪꯉꯤꯗ ꯉꯁꯤꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅꯤꯕ, ꯂꯣꯏ ꯍꯥꯠꯇꯣꯛꯀꯦ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯨꯅꯨꯀꯣ, ꯁꯣꯛꯑꯄꯜꯂꯒ ꯃꯤꯋꯥ ꯇꯥꯅꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯃꯥꯗꯅꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯣꯏꯔꯤꯕ꯭ꯔꯣ? ꯑꯣꯏꯔꯤꯕ꯭ꯔꯕꯁꯦ? ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯣꯡꯌꯥꯏꯅ, ꯅꯪꯒꯤ ꯄꯤꯛꯇꯛꯅ ꯇꯨꯝꯕ ꯅꯥꯇꯣꯟ, ꯀꯣꯏꯇꯥꯅꯕ ꯃꯤꯁꯅꯥ ꯑꯅꯤ, ꯁꯪꯇꯛ ꯇꯧꯕꯤꯕ, ꯅꯣꯛꯄꯗ ꯈꯨꯏꯇꯛ ꯇꯧꯕ ꯃꯤꯄꯥꯜ ꯑꯅꯤꯗꯨꯅ ꯍꯦꯟꯅ ꯔꯥꯁꯤ ꯍꯥꯞꯅꯤ꯫ ꯊꯧꯕꯅ, ꯁꯤꯡꯒꯩꯕꯥꯛꯀꯤ ꯔꯥꯁꯤꯁꯤꯅ ꯀꯅꯥꯅ ꯍꯥꯞꯇꯣꯏꯕ? ꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯅꯣꯡꯌꯥꯏꯗ ꯆꯩꯗꯨꯅ ꯑꯃꯨꯔꯛ ꯀꯟꯕ ꯍꯧꯏ꯫ ꯑꯌꯣ, ꯀꯩꯕ, ꯁꯣꯔ ꯊꯦꯡꯉꯦ꯫ ꯏꯇꯩꯃ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯂꯩꯇꯦꯗ? ꯂꯩꯍꯧꯗꯕꯅꯦ, ꯀꯔꯝꯍꯥꯏꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣ, ꯑꯁ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯌꯣ, ꯀꯔꯤꯅꯣꯅꯦ, ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯛꯀꯅꯨ, ꯅꯥꯏꯅꯦ ꯅꯪꯕꯣ꯫ ꯑꯌꯣ! ꯏꯃꯥꯒꯤ ꯊꯧꯕ, ꯑꯍꯜ ꯑꯗꯨꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ, ꯑꯁꯤ ꯊꯥꯗꯣꯛꯑꯣꯕ꯫ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯐꯨꯕ ꯇꯥꯔꯦꯗꯅ꯫ ꯑꯌꯣ, ꯑꯁ ꯍꯩ, ꯃꯍꯥꯆꯟꯗꯥꯟ, ꯅꯃꯥꯅꯤꯅꯦ ꯑꯩꯁꯦ꯫ ꯅꯣꯡꯌꯥꯏꯅ, ꯃꯃꯥꯁꯤꯅ ꯐꯨꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦꯗ ꯑꯩ ꯆꯦꯜꯂꯦꯍꯦ꯫ ꯆꯩꯁꯨꯁꯦ ꯑꯃꯨꯛ ꯂꯩꯍꯧꯔꯦ, ꯂꯩꯖꯔꯣꯁꯅꯨꯗ, ꯆꯩꯁꯨꯗꯒꯤ ꯊꯋꯥꯏꯅ ꯍꯦꯟꯅ ꯂꯨꯏ꯫ ꯆꯦꯜꯂꯦꯍꯦ, ꯑꯩ ꯆꯦꯜꯂꯦ꯫ ꯊꯧꯕꯅ, ꯏꯃꯥ ꯑꯣꯏꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ? ꯃꯗꯨꯗ ꯏꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯌꯣ, ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯅꯣꯡꯌꯥꯏ, ꯀꯜꯂꯛꯀꯗꯨꯅꯦ ꯅꯪꯕꯣ, ꯅꯥꯏ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯑꯩꯒꯤ ꯁꯤꯟꯁꯤꯁꯨ ꯅꯣꯡꯌꯥꯏꯒꯤ ꯅꯣꯡꯌꯥꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯁ, ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯅꯣꯡꯌꯥꯏ ꯀꯥꯟꯅ ꯍꯥꯏ, ꯀꯟꯒꯦꯗꯦ꯫ ꯃꯆꯥ ꯃꯃꯧꯒꯤꯁꯤꯁꯨ ꯌꯦꯡꯗꯕ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕꯗ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯦꯅꯦ꯫ ꯑꯌꯣ, ꯑꯁ, ꯁꯤꯔꯦꯗ꯫ ꯁꯅꯥꯅ, ꯅꯨꯄꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯁꯤ ꯊꯥꯗꯣꯛꯑꯣꯕ ꯑꯝꯇ꯫ ꯏꯃꯥ, ꯅꯪꯁꯨ ꯀꯣꯛ ꯆꯦꯟꯈ꯭ꯔꯣꯕ, ꯅꯨꯄꯥ ꯊꯥꯗꯣꯛꯑꯣꯕꯁꯦ꯫ ꯍꯥꯏ, ꯆꯦꯟꯕ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯆꯦꯟꯈ꯭ꯔꯅꯤꯅꯦ, ꯌꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯐꯨꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯣ ꯑꯩ? ꯑꯌꯣ, ꯅꯥꯏꯅ ꯍꯩ, ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯅꯨꯄꯥ, ꯑꯉꯥꯡꯒꯁꯦ ꯂꯣꯏ ꯀꯥꯞꯄꯦꯕ, ꯊꯥꯗꯣꯛꯑꯁꯦ꯫ ꯑꯉꯥꯡꯁꯦ ꯄꯥꯈꯠꯂꯦꯃꯤ, ꯈꯠꯅꯔꯅꯨꯕ꯫ ꯁꯤ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯔꯨꯁꯦ, ꯊꯥꯗꯣꯛꯑꯣꯕ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯝꯕꯥꯜꯕꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯋꯥꯋꯥ ꯂꯥꯎꯅ ꯈꯪꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯏꯀꯥꯏꯕꯅ ꯊꯣꯡꯒꯥꯜ ꯋꯥꯡꯕ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯊꯝꯕꯥꯜ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫